Manipur kanba khongchat ki SEMSABA LOIKHRE tongan lup kyana sogot ragli lamdam asida khunda minriba yellow purupsing amatau ena punsinduna India lengak ki mathakta kanba kholau ama lawnaba hayeng January 13 da Manipur kanba khongchat chatnabagidamak SEMSABA loire kokomi ki PR subcommittee ki convener Fizam Siamchanna thadorokpa cherol amana hai kumja lising ani kunga humdoi gi me ahumdagi horkiba irangna maram oiraga tangdu laitadana lairliba lamdam asida khunda minariba yellow furup sing punsinna duna chatkedoriba khongchat asida mepung khudingna sintha lepiduna khongchat asiba mapung phan binaba mangjongna lauthokpa laikhre adum oinamak mai isinga mari lainaba deva karma amadi ana ek loinana oil pump sing sintha lepa asida konseloi hairi Amaromda kokomina sinduna ayang pangthokkadoriba rally-da mapung phana sokotkani haina Manipur Petroleum Dealers Fraternity na phongdokrak hiram asigi matangda Manipur Petroleum Dealers Fraternity na thadorokpa cherol aman hai rally ga mari lainana ayang Manipur gi mafam punamakta petroleum dealers sing mathau lepkani apunbagi saktam sagatnabagi thorangda mateng pangsinba oina sintha leplaga rally sogatnaba firip lawbani Manipur da hojik oirakliba phibam asi yenglaga kokomina sinduna hayeng kwa kaithelgi dedim ground dagi horaga thangmaiban gi thau ground fawba chatkedoriba khongchat asida mapung phana sokotkani Manipur miyam gi thagul tawba stakeholder ama oina ing tappa phibam hanjalhannabagi matangda lokhatlokliba thorang asida saruk yaba haibasi tokfam thokpa ithongni hiram asiga mari lainana Manipur gi tongan mafam singda hangliba oil pump sing thonglon baga loinana petroleum dealers punamak nomgi oina thabak lepkani Miyamda apanba pinabagi wakallonda petrol pump thonglon gedaba natte apunbagi thaudang utpa oina tangai fadana sintha leplaga rally sogatnaba firep lokibani lamdam asida ing tappa phibam mapung phana hanjilhanbaga loinana mipum khudima aki akhang yaudana hingjaba fanganaba honafam thoi Maraksida kokomina sinduna January 13 da chatkedori miyamgi khongchat asida sogatli haina League of Indigenous Peoples Upliftment lipunna thadorokpa cherol amana hairi Zerol asina makatana hai hojik iramdam asida thokliba tamthiraba irang asikanana thokhanbano jenko ki narco terrorist sing asina maning makhatamna maitei micham miyamda landarakpa matamda karige central amadi state force singna kumaigum yengduna leiribano ngayok chafu manungda yawrbanga amagum maitai kyamna leliba National Highway animak thingjillaga thamlibano haibu hangsing asigi pakum Manipur gi miyamna khangi Maram asina Manipur kanba khongchat asi yamna matang chaba amadi tawdarba yadaba ithau amani haibasi aikhoi khudimakna khangminagadabani aikhoi gi apunba thongna lingjen aduna khudimak maitiba pigadabani hairi February 10 dagi Guwahati KOLKATA MUMBAI FAOBA SPICEJET ki service leiragani February 10 dagi SPICEJET na Imphal dagi tongan ba metropolitan cities singda flight service tawba horgani haina lokthokre Company asina thadorkiba cherol ama palladuna agency gi pauna hai numit khudingi oina Imphaldagi Kolkata Guwahati amadi Mumbai fawba Boeing 737 operate tawba horgani thorang asina maram oiraga Manipur gi miyamna lebak asigi atei atopa mafamsingda chatok chasin tawbada chawna khudong chaba phanglahallagani Kolkata amadi Guwahati chatnaba passenger singna non-stop flight ki khudong chaba phanglagani Mumbai chatkedaba passenger singi oinadi Kolkata da ngahak pangani hairi Flight service marang kaina leitaba state ama oiriba Manipur gi damaktadi SPICEJET na lokalagliba thorang asi pungning thaguningai ni hairi plane gi atong man ka hena yamdaba SPICEJET na numit khudingi oina Imphal dagi tongan metropolitan city fawba flight service laihanbana maram oiraga lamdam asigi sentok lambi namba miyosing maru oina mahi tamba chatpa mahirosing amadi ana layeng gidamak tongan ba state singda chatkedaba miyosingda mateng oinaragani haina company asigi statement amana phongdokhi SPICEJET na lokalagliba thorang asigi saruk ama oina kanagumbana India gi manung amadi mapal lebak singda chatningba tarbasu Kolkata amadi Guwahati dagi connecting flight ke khudong chaba lahengadori hiram asigi matangda SPICEJET ke chief business officer Deboja Maharsina hai awang nongpok lamdamda khongtabaga loinana lamdam asibu India gi atei atopa mafam singda samna hanabagi pandamda anova flight servicing lahennaba thorang lokalakpani Matam kayagi mamangdagi hauna Imphal amasung laibak asigi tongan ba metropolitan city sing samna hanaba company asina hotna duna lakhibani National Highway singdam yamna aki khang leitana chatok chasin tawbagi khudong chaba phangdaba maramna SPICEJET ki anova flight service asina miyamda chawna khudong chaba phanglagani haina thajanari Musuna MUG Administrative Authority amagom cheron tholakhiba asi
musugi integrity laikhatana chingthabani haina KSN na phongdorakli Manipur University ki hojik BC oriba Professor N Lokendrana matam kaya dagi hongna chatarkiba tongan ba irregulatory kaya asibu KSN na mathang puthorakpa amadi BC gi mathakta thigattuna inquiry tawnaba khongjang changsilakpada musugi thaupuba kharana musugi platform bulana sijanaduna university asigi administrative authority amagumna ngarang January 18 da mari makong samnadaba amadi mapung fadaba cheron tholkiba adu musugi hana leijaramba integrity adu lekhatana chingthabani haina KSN na thadorakpa cherol amana hairi Zerol asina makhatana hai musugi thaupuba kharana musugi platform asilana sijanaduna university authority kangkhatnaba leiba body amagum thabak torakpa asi iramdam asigi khwaidagi laibak thiba amadi puari da mutnaidana lehoraga daba thodok ama oire henna laibak thibadi university asigi system da soirakpa yorkpada amadi aranba thong kya authority na chatarkpada namdanu yaroi haina miyamna lawrkpa kholabu musuna taroi hairabadi musu leibagi wahan thok karino Musuna MUG authority amagum lisingani kunganitoy gi October 3 ta famkhiba executive council gi waret matung ina non teaching post ki recruitment process makha chathabani hairiba si lisingani kungamanga gi mekumanga da Ministry of Education gi MU registrar da tharkiba letter adumunna pahningi letter adu da recruitment rule asi visitor na approve tawgadabani loinana university website ta thagatgadabani haina yauri masigi matakta lisingani kungamathoi gi October 10 gani panda Central University Kudimaki Registrar the Thaba letter amagi matung ina DRRC Ministry of Education na approve tawdrabadi recruitment process tawba yade haina mayek seng na yauri wafam asimak lisingani kunga humdoigi me kunga manga da tharkiba letter asidasu amukka hena mayek seng na palli maram aduna hojik chathariba non teaching recruitment asigi CRR asi visitor na approve pidribanina amadi Ministry of Education na ayaba piba laitribana thariba recruitment process asi chatnaba yaroi daba exam ama oiriba asida musugi thaupuba kharana fonga sawgaliba asi musugi thaupuba khara yaure haina miyamna hairak loidabagi maram laite MU asi miyamgi lanni miyamgi lan asi bukanna bhonabada punamakke thaudang lei maram aduna musugi thaupuba kharana musugi maikum uptuna musugi platform asi bu makhatana lana sizna roidabani hairi European Union na Iran gi IRGC terrorist group ni lokthokre Iran gi Islamist Revolutionary Guard Corps IRGC bu terrorist group ni haina European Union na lokthokre Mamang chahi ke loisalak pasaruk amasung chahi asigi angan basaruk ta ingtamna protest tawkhiba miyoi singda ka henba thong chathakiba IRGC ki mathakta akhanaba mi engchangba oina European Union gi wafam asi phongdorakpani EU gi foreign policy chief Kaja Kalas na hai Iran gi military force adu Al-Qaeda amadi ISIS kumba terrorist group singa chap manaba thakta leire kumja lising amaga chamapan humputra mapan gi Islamic Revolution matung tarakpada linkhatkiba IRGC na achoba military force ama warakpaga loirana Iran gi nongthak laikha amasung samudra gi saruk singak senbagi thaudang lori zawrakna active personnel lak amaga lising maudra rom leiba military force asina leibak ki maru aiba missile amadi drone program sing control tawri loinana EU na makha tarakpada IRGC gi support network punam thingjanna papai khalak payai hairi super power ni haijaba India na pukilam henba sing laksen mangam daba laibak thibani haina Joychandra Konthau jamna phongdokre super power ni haijaba India na pukilam henba sing laksen mangam daba se laibak thibani haina Justice Committee gi chairman Joychandra Konthau jamna phongdokre Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangla Park amadi Ningthemcha ningsing lupna punna khusam narga ining thaukula Chandra laikhidabagi marfudran thoisuba ningsing thoramda wafam asi mahangna phongdokhibani mahangna makhatana hai Manipur gi puwari da kumja lising amaga chanipan marfudraga mathoida thokhiba Anglo-Manipuri lanjawda pa ipuna mikha ponba pamdaba phurupni haina malemgi miyam mamangda mayek sengna takhi Manipur ki chingi mafam singda national amadi state highway singda namfuda road tax amadi godown tax lori basi khudak ta handokadabani asigumba tax asi leibak asigi atoppa state singda leite maram aduna masi Manipur government amadi India government na thon bani lamdam amabu nungai henge chaphat hange hairgadi matik chaba mihut ching mathau tai Manipur da phuruk khodimak na khundaba lamdam ni masida terrorist kharan namfuda tax lori basi maru oina lairaba miyamgi I thakpani Iramdam asi phaklang yaudaba pilar ngak tangai raba yumga pangkhak oire phaklang yaudaba yumda kanana karamba miyena kayam kuina leiba ngamgani phongdokhi